Churchandpur Dagi Meeoi ani Yamlaba drugs ka Konna Meghalaya Dagi Phare. Meghalaya gi East Khasi Hills Police Station na Medanting Police Station manung tana leiba Amphar Dagi heroin gram samga sumna taru Konna Meghalaya ani phabangam kre. Pharaba Meeoi ani adudi Dondang Lian sahi kuntramapan amadi Signai Lun sahi kuntra makhoi animak Churchandpur district dagini makhoi dagi heroin powder haptuna purapa so case tara amadi mobile phone anisu phagat pangam le hairi. Ningsing Bayai, Meghalaya Lengakna, drug ki mayokta, tongan bukhongtang kaya lokhatuna lakhibani, amadi, Hokibo October Tara Nipanda, Meghalaya State ki Social Welfare Minister Paul Langdonna nafongdok kibagi matung inna, Manipur da thogliba tangdu laita da bapibam asina maram oiraga, Meghalaya da drug pusalaktuna lalon bagi sang ka hena wangkhalakle. Meghalaya asi Golden Triangle na yamna naknana leiba state ama oibana drug ki isu sing thengnaba kudong sa daba kaya mayok na rehaina pongdok ki wasu leirabani.